Salungpham gi thoudok Khul Ngakpa Police Commando na nongmeina kaptuna Hatkhiba Amadi Khul Ngakpa taruk na phajinkhibagi thoudok yaningdaba phongdoktuna ngarang Jiribam gi Samupunbi Gularthon da JIMWAK SWA Amadi Kangleicha Club Samupunbi na shinduna wakat meepham phamkhre wakat meepham aduda mahiroi hatpa yaningde Khul Ngakpa faba yaroi Khul Ngakpa hatpada chenaba mathauna faba Manipur Police Commando khudakta thabak lauthokadabani amadi Kangleicha Club Afaspa 1958 lauthokadabani haibina chingba thaba banner sizinake wakat meepham aduga mari lainana pihe santi kaubi maira paibi amana hai Manipur Police Commando singna Khul Ngakpa singda onsinduna makhoi bu faba punbana chingba chatharakliba asi yaningde Khul Ngakpa mahiroi hatpada chenaba Manipur Police Commando khudakta thabak lauthokadabani Khul Ngakpa hatpa yaningde phajinkhibagi Khul Ngakpa thadokadabani Manipur pumbadagi Afaspa 1958 lauthokadabani haina mahakna makhataki miwot minay kaya na thanlaba asigumba amuba ani makana sa thariba mayamche rajasing ke khangba asuki matik ware khoise waba haibabu ahing amata yumda indijana yare ko phangre ija isu ching chena ba ngamdre Khul Ngakpa singchina tawriba thabak che kaino haiba che ngasi ke sarkar china karimata khangjinna dana tumina laikre asuk yamba thajil laiba am process mayamche kadai da sijinariba ke makhoi gi banglo ngang no ba sijinaribra na jaga leba ngang ko da sijinaribra haiba question ja ita sing hangningi maramdi asuk yamba janga iba forcing chiga aikoi maitai praja sing chiga yengna bada resource 1:2 pharam maroi haiba abdi makhoi ni henba ki changda lai abane ba khuji che maramachina asigumba ana da bada tawriba miwot minai mayam che kudak tagi thadok biu